ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯣꯡꯗꯥꯏꯂꯦꯝꯕꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯂꯩꯃ ꯀꯧꯕꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯁꯨ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯈꯣꯏꯔꯥꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯨꯕ ꯏꯃꯨꯡꯃꯛꯇꯤ ꯅꯠꯂꯝꯗꯦ, ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕ ꯀꯟꯕ ꯑꯣꯏꯕꯅ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯈꯣꯏꯔꯥꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯁꯤꯡꯈꯥꯏꯔꯤ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯍꯦꯟꯖꯥꯡ ꯃꯜꯂꯤ ꯂꯩꯃꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤꯗꯣ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯅ, "ꯑꯕꯣꯛ, ꯍꯦꯟꯖꯥꯡ ꯃꯜꯂꯤꯔꯣ?" ꯃꯥꯡꯒꯣꯜꯗ ꯍꯦꯟꯖꯥꯡ ꯃꯜꯂꯤꯕ ꯂꯩꯃꯅ ꯂꯥꯛꯂꯤꯕ ꯊꯣꯏꯕꯤꯗ ꯌꯦꯡꯂꯒ, "ꯍꯩꯃꯥ, ꯏꯁꯨ ꯊꯣꯏꯕꯤ, ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯕꯣꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯂꯥꯛꯏꯁꯤꯗꯕꯨ ꯂꯥꯛꯏꯔꯦꯌꯦ, ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ." ꯃꯇꯧꯗꯨꯗ ꯅꯣꯛꯂꯒ, "ꯊꯣꯔꯥꯕꯤꯁꯤꯗꯤ." ꯊꯣꯏꯕꯤꯗꯣ ꯂꯩꯃꯅ ꯍꯦꯟꯖꯥꯡ ꯃꯜꯂꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯒ ꯃꯥꯁꯨ ꯍꯦꯟꯖꯥꯡꯗꯣ ꯃꯟꯕ ꯌꯥꯎꯁꯤꯜꯂꯤ꯫ ꯍꯦꯟꯖꯥꯡꯗꯣ ꯃꯟꯅ ꯃꯟꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛꯁꯨ ꯌꯦꯡꯂꯤ꯫ ꯃꯇꯧꯗꯣ ꯈꯪꯂꯕ꯭ꯔꯥ ꯂꯩꯃꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ "ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯆꯦꯞꯊ ꯌꯦꯡꯂꯤꯕꯗꯨꯕꯨ ꯅꯪ ꯇꯥ ꯈꯣꯏꯔꯥꯕꯕꯨꯔꯣ?" ꯋꯥꯍꯪꯗꯨꯗ ꯊꯣꯏꯕꯤꯗꯣ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯤꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯂꯩꯃꯅ, "ꯍꯩꯃꯥ, ꯏꯀꯥꯏꯔꯤꯕ꯭ꯔꯣ? ꯏꯀꯥꯏꯔꯨꯅꯨꯁꯤ ꯏꯁꯨꯁꯤꯗꯤ. ꯅꯪ ꯇꯥ ꯈꯣꯏꯔꯥꯕꯗꯣ ꯃꯅꯤꯡꯂꯣꯝꯗ ꯁꯤꯡ ꯀꯟꯅ ꯈꯥꯏꯍꯧꯕꯅꯤ꯫ ꯑꯗꯣ ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅꯗꯤ ꯈꯨꯝꯃꯛꯎꯀꯣ." "ꯍꯪꯉꯣ, ꯀꯩ ꯋꯥꯅꯣ ꯑꯕꯣꯛ?" "ꯑꯇꯩ ꯋꯥ ꯅꯠꯇꯦꯗ. ꯅꯪꯕꯨ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤꯕꯨ ꯄꯥꯝꯕ꯭ꯔꯣ? ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ?" ꯋꯥꯍꯩ ꯑꯁꯤꯗ ꯃꯋꯣꯏꯔꯦ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕꯁꯨ, ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯋꯥ ꯊꯩꯗꯣꯛꯂꯛꯏ꯫ "ꯑꯕꯣꯛ ꯍꯣꯏꯒꯤ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ?" "ꯊꯣꯡꯗ꯭ꯔꯤꯌꯦ. ꯊꯣꯡꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯦꯟꯖꯥꯡ ꯃꯜꯂꯝꯃꯤꯕꯁꯤꯕꯣ?" "ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯑꯣꯏꯅ ꯊꯣꯡꯕꯤꯔꯝꯃꯒꯦ." "ꯌꯥꯔꯦ, ꯏꯁꯨ ꯋꯥꯅꯕꯅꯤ. ꯑꯕꯣꯛ ꯍꯦꯟꯖꯥꯡꯁꯤ ꯃꯟꯕ ꯂꯣꯏꯔꯒꯅꯦ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦꯗ." "ꯌꯥꯗꯦ, ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯊꯣꯡꯕꯤꯔꯝꯃꯒꯦ. ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯗꯦ. ꯑꯕꯣꯛꯅ ꯋꯥꯔꯝꯗꯣꯏꯗꯤ. ꯑꯍꯜ ꯑꯣꯏꯔꯕ ꯑꯕꯣꯛꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯣꯠꯅꯕꯗ. ꯑꯗꯨꯅ ꯑꯕꯣꯛ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯣ, ꯀꯨꯏꯔꯣꯏ, ꯆꯥꯛ ꯐꯠ ꯊꯣꯡꯗꯣꯔꯛꯀꯦ." ꯍꯥꯏꯔꯒ ꯍꯦꯟꯖꯥꯡ ꯑꯃꯟꯕ ꯍꯥꯞꯂꯤꯕ ꯄꯣꯂꯥꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯃꯥꯒꯤꯁꯤ ꯏꯀꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯁꯨ ꯀꯔꯥꯏꯗꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯅ ꯏꯀꯥꯏꯒꯗꯕ ꯋꯥꯍꯪ ꯑꯃ ꯍꯦꯛ ꯍꯪꯖꯤꯜꯂꯨꯏꯗ. ꯍꯦꯟꯖꯥꯡꯁꯤꯁꯨ ꯃꯟꯕ ꯂꯣꯏꯗ꯭ꯔꯦꯅꯦ, ꯄꯨꯁꯤꯟꯈ꯭ꯔꯦꯅꯦꯁꯦ." ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯗ. ꯃꯥꯒꯤꯁꯦ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯀꯪ ꯀꯣꯠꯂꯤ ꯍꯥꯏꯕꯗꯨꯅꯤꯅꯦ ꯃꯥꯒꯤꯁꯦ. ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ, ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯂꯒ, "ꯅꯝꯗꯅ ꯑꯩꯅ ꯆꯥꯛꯁꯦ ꯊꯣꯡꯍꯟꯕ ꯑꯃꯨꯛ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯍꯣꯏꯗꯦ, ꯃꯥ ꯃꯁꯥꯅꯕꯨ ꯊꯣꯡꯂꯒꯦ ꯍꯥꯏꯔꯗꯤ ꯑꯩꯅ ꯊꯣꯡꯉꯨ ꯍꯥꯏꯔꯨꯕꯁꯨ ꯅꯠꯇꯕꯗꯨꯕꯨ. ꯍꯦꯟꯖꯥꯡꯒ ꯃꯟꯒꯦꯔ ꯃꯜꯂꯣꯏꯒꯦꯔ ꯃꯥꯅ ꯊꯣꯛꯄ ꯊꯣꯡꯖꯔꯁꯅꯤ. ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯩꯁꯨ ꯏꯪꯈꯣꯜꯒꯤ ꯃꯔꯣꯏ ꯃꯔꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯗꯣ ꯃꯟꯊꯣꯛꯂꯨꯈꯤꯒꯦ." ꯍꯥꯏꯔꯒ ꯂꯩꯃꯗꯣ ꯏꯪꯈꯣꯜ ꯇꯝꯅ ꯆꯪꯈꯤ꯫ ꯁꯤꯡ ꯈꯥꯏꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗꯗꯤ ꯎꯔꯦ, ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯤꯗꯣ꯫ ꯃꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯈꯪꯉꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯊꯣꯏꯕꯤꯅꯤ ꯍꯥꯏꯅ꯫ ꯈꯣꯏꯔꯥꯕꯅ ꯈꯣꯟ ꯈꯔ ꯀꯟꯅ, "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗꯗꯤ ꯎꯔꯦ ꯈꯣꯏꯔꯥꯕꯅ ꯁꯥꯎꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯂꯤꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ꯫ ꯈꯣꯏꯔꯥꯕꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, "ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯦ?" "ꯀꯩꯅꯣ, ꯆꯥꯛ ꯊꯣꯡꯂꯤꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ?" "ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯍꯥꯏꯒꯦ? ꯅꯪꯕꯨ ꯅꯌꯨꯝꯗꯒ ꯊꯕꯛ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯣ?" "ꯂꯩꯍꯧꯗ꯭ꯔꯦ, ꯂꯣꯏꯅ ꯂꯣꯏꯔꯝꯃꯒꯅꯦ ꯁꯤꯗ ꯂꯥꯛꯏꯁꯦ." "ꯅꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯗ꯭ꯔꯒꯅ ꯂꯩꯀꯥꯏꯒꯤ ꯀꯅꯥꯒꯤ ꯊꯕꯛ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯨꯁꯨ ꯆꯠꯂꯣ." "ꯇꯜꯂꯤ ꯃꯤꯒꯤꯗꯤ ꯇꯧꯕ." ꯈꯣꯏꯔꯥꯕ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯏ꯫ "ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯆꯠꯂꯣ ꯅꯌꯨꯝꯗ." ꯊꯣꯏꯕꯤꯅ, "ꯈꯪꯉꯤꯍꯦ,
ꯅꯪꯅ ꯇꯥꯟꯗ꯭ꯔꯁꯨ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯆꯠꯇꯣꯏ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ ꯀꯔꯤ ꯉꯥꯏꯔꯤꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯁꯤ ꯆꯤꯡꯒꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤꯅ ꯉꯥꯏꯈꯣꯍꯦ ꯆꯥꯛꯁꯤ ꯂꯣꯏꯗꯧꯔꯦ ꯂꯣꯏꯔꯒ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯂꯣꯏꯗ꯭ꯔꯁꯨ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯍꯥ ꯍꯣꯏ ꯑꯩꯗꯤ ꯅꯣꯏꯗ ꯌꯥꯝ ꯂꯥꯛꯆꯅꯤꯡꯕꯗꯣ ꯅꯃꯥꯏꯗꯣ ꯑꯗꯨ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯐꯅꯌꯥꯝ ꯊꯤꯅ ꯉꯥꯡꯗ꯭ꯔꯁꯨ ꯆꯩꯔꯁꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯅꯗꯤ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯕ ꯖꯥꯠꯅꯤꯅꯦ ꯃꯤ ꯍꯥꯏꯕ ꯃꯤꯁꯤꯅ ꯏꯀꯥꯏꯕ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯈꯪꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦꯗꯣ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧꯅ ꯏꯀꯥꯏꯕꯕꯨ ꯈꯪꯗꯦꯕꯨ ꯍꯥꯏꯒꯦꯔꯥ ꯃꯩꯊꯥꯕꯤꯅꯤꯕꯨ ꯍꯥꯏꯒꯦꯔꯥ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯧ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯃꯤꯅ ꯉꯥꯡꯂꯦ ꯍꯥꯏꯅ ꯏꯀꯥꯏꯔꯒ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯀꯣꯊꯗꯅ ꯂꯩꯕꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯒꯦ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤꯗ ꯍꯟꯗꯛꯃꯨꯛꯇꯤ ꯑꯀꯤꯕ ꯐꯥꯎꯔꯛꯂꯕ ꯃꯥꯜꯂꯤ ꯆꯠꯂꯒꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯉꯥꯎ ꯑꯐꯩꯗꯧꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯋꯦ ꯍꯥꯏ ꯋꯥꯅꯤꯗ ꯍꯥꯏꯔꯒ ꯈꯣꯏꯔꯥꯕꯗ ꯌꯦꯡꯂꯒ ꯆꯠꯆꯔꯒꯦ ꯂꯩꯍꯧꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯅꯨꯄꯤꯁꯤꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏꯗꯨꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯇꯞꯅ ꯁꯣꯜꯂꯤ ꯉꯥꯎꯔꯕꯅꯦ ꯑꯩꯁꯦ ꯃꯥ ꯍꯦꯛ ꯉꯥꯡꯅꯕꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯕꯅꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯅꯤꯅꯦ ꯆꯠꯈ꯭ꯔꯕꯩ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯆꯠꯂꯝꯗ꯭ꯔꯦ ꯊꯣꯡꯖꯤꯜ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯤꯅ ꯅꯨꯄꯤꯁꯤꯒꯤ ꯃꯇꯧꯁꯤꯗ ꯍꯟꯗꯛꯃꯨꯛꯇꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯁꯤ ꯇꯝꯅ ꯍꯦꯛꯇ ꯂꯪꯈꯤ ꯃꯇꯧꯗꯨ ꯈꯪꯂꯕ꯭ꯔꯥ ꯀꯩꯅꯣ ꯅꯨꯄꯤꯁꯤꯗꯤ ꯍꯧ ꯊꯥꯗꯅ ꯍꯨꯠꯇꯅ ꯆꯦꯟꯈꯤ ꯏꯃꯨꯡꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯅꯤ ꯂꯩꯃꯅ ꯍꯧꯔꯝꯂꯅꯤ ꯑꯃꯨꯛ ꯑꯅꯤꯗꯨꯒꯤ ꯍꯧꯅꯕꯤ ꯎꯅ ꯌꯥꯗꯕꯤꯗꯣ ꯀꯃꯥꯏꯅꯕꯨ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯅꯤꯁꯤ ꯍꯥꯏꯅ ꯉꯥꯡꯗꯨꯅ ꯁꯛꯁꯪ ꯇꯝꯅ ꯆꯪꯂꯛꯄꯅꯤ ꯃꯗꯨꯗ ꯊꯣꯏꯕꯤꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯔꯒ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗꯨꯗ ꯊꯥꯔꯛꯈꯤꯕꯗꯣ ꯑꯣꯏꯃꯥ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯐꯝꯊꯈꯤ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯏꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯆꯩꯅꯥꯗꯨ ꯈꯪꯂꯝꯂꯒ ꯍꯩ ꯊꯣꯔꯥꯕꯤꯒꯤ ꯃꯆꯥ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯉꯥꯡꯒꯦꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯄꯗꯗꯤ ꯁꯛꯁꯪꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯏꯔꯥꯕꯗꯤ ꯃꯥꯅ ꯊꯣꯏꯕꯤꯗ ꯄꯥꯅꯕ ꯍꯥꯏꯅ ꯂꯪꯂꯒ ꯁꯣꯏꯕꯗꯒꯤ ꯃꯕꯨꯛꯇ ꯄꯥꯟꯈꯤꯕꯗꯨꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯂꯩꯃꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯅꯥꯠꯇꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯐꯤꯅꯥꯠ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯊꯨꯝꯂꯛꯂꯤꯕꯁꯤꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏꯗꯧꯔꯤꯕꯅꯤꯗ ꯑꯩꯕꯨꯗꯤ ꯑꯅꯤꯁꯤꯒꯤ ꯃꯈꯨꯠꯇ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗ ꯁꯤꯕꯗꯤ ꯍꯥꯏꯔꯒ ꯉꯥꯡꯗꯨꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯊꯣꯏꯕꯤꯗꯣ ꯄꯥꯈꯠꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯏ ꯊꯝꯕꯥꯜꯅ ꯅꯪꯕꯨ ꯑꯌꯨꯛ ꯑꯁꯤꯗ ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯑꯁꯤꯗ ꯆꯠꯂꯨꯒꯦꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯆꯦꯟꯃꯥꯡ ꯍꯦꯛꯇ ꯃꯥꯡꯂꯤꯕꯁꯤꯕꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯅꯗ꯭ꯔꯕ ꯃꯇꯝꯅꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎꯅꯤ ꯏꯕꯦꯝꯃ ꯈꯤꯇꯪꯗ ꯁꯣꯏꯔꯛꯂꯒ ꯍꯦꯟꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯑꯗꯨꯒ ꯑꯃꯅ ꯅꯃꯥ ꯑꯩꯁꯦ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕꯤꯁꯨ ꯑꯃꯨꯛ ꯇꯥꯒꯗꯧꯔꯤꯕ ꯈꯪꯉꯕ꯭ꯔꯥ ꯍꯣꯏ ꯕꯥ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯒꯦ ꯇꯥꯔꯝꯅꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯅꯤꯕ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯤꯔꯥ ꯉꯁꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯗꯕ ꯃꯈꯩ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯤꯕꯗꯣ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯤꯔꯕ ꯀꯣꯏꯆꯠ ꯆꯠꯄ ꯅꯠꯇꯦꯕ ꯑꯕꯣꯛꯂꯩ ꯃꯈꯣꯏꯗ ꯆꯠꯂꯨꯕꯅꯦꯕ ꯅꯪꯗꯤ ꯃꯣꯏꯗꯗꯤ ꯀꯩꯗꯧꯕ ꯆꯠꯂꯨꯔꯤꯕ ꯆꯠꯅꯤꯡꯕꯒꯤ ꯆꯠꯂꯨꯔꯤꯕ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝꯅ ꯉꯥꯡꯅꯧ ꯍꯥꯏꯕꯅꯣ ꯏꯃꯥꯅ ꯆꯠꯂꯅꯨ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯈꯟꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯕꯣꯛꯈꯣꯏꯗ ꯆꯠꯂꯒ ꯍꯩ ꯅꯪꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯩꯁꯥꯕꯤꯅꯤꯅꯦꯍꯦ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ ꯃꯆꯤꯟꯁꯦ ꯍꯩ ꯅꯪꯅ ꯇꯧꯔꯤꯗꯣ ꯅꯃꯥ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯅ ꯈꯜꯂꯤꯕ ꯇꯧꯔꯤꯕꯗꯣ ꯅꯃꯥ ꯑꯩꯅꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯂꯣꯏꯅ ꯎꯕ ꯈꯪꯕ ꯖꯥꯠꯅꯤ ꯈꯪꯂꯗꯤ ꯐꯔꯦ ꯀꯩꯅꯣ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯗꯨꯗ ꯁꯨꯝ ꯇꯣꯏꯅ ꯆꯠꯂꯤꯕꯗꯨꯕꯣ ꯆꯠꯅꯤꯡꯕꯒꯤ ꯆꯠꯂꯤꯅꯤ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯍꯪꯉꯦ ꯀꯩ ꯀꯥꯟꯗꯕꯗ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯦ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯉꯥꯡꯂꯛꯂꯕꯗꯤ ꯈꯨꯝꯂꯛꯄ ꯇꯥꯕ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯗꯨꯗ ꯆꯪꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯤꯕꯁꯨ ꯅꯠꯇꯕꯗꯨꯗ ꯀꯔꯤ ꯀꯥꯟꯅꯗꯒꯦ ꯆꯠꯂꯒ
ꯅꯪ ꯎꯕ ꯈꯨꯗꯤꯡ ꯉꯥꯡꯒꯗꯣꯏꯗ ꯇꯧꯔꯒ ꯂꯩꯔꯕ ꯃꯤꯗꯨꯒꯤ ꯅꯥꯛꯇ ꯌꯥꯝ ꯆꯠꯆꯅꯤꯡꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯈꯪꯉꯤ ꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯣꯏꯔꯥꯕꯕꯨ ꯀꯌꯥꯝ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯨꯝ ꯃꯅꯥꯗꯨ ꯃꯦꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯇꯧꯗꯨꯗ ꯊꯝꯕꯥꯜꯅ ꯍꯩ ꯉꯥꯏꯈꯣ ꯏꯃꯨꯡꯗꯒ ꯑꯃꯠꯇ ꯆꯪꯈꯤꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ꯫ ꯀꯔꯤꯅꯣ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯅꯣ? ꯉꯁꯥꯏꯗꯩ ꯁꯥꯟꯅꯔꯤꯁꯦ ꯑꯃꯨꯛ ꯄꯦꯟꯗ꯭ꯔꯕꯣ? ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯂꯒ ꯀꯩ ꯋꯥꯔꯤꯅꯣ ꯁꯥꯟꯅꯁꯦ ꯍꯥꯏꯁꯦ? ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤ ꯁꯠ ꯍꯥꯏꯔꯣ꯫ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯒꯤ ꯃꯇꯥꯡꯒꯤꯅꯤ꯫ ꯑꯩꯒꯤ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ? ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯒꯤꯅꯤꯗꯅ꯫ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯁꯥꯅ ꯃꯁꯥꯗ ꯃꯈꯨꯠ ꯊꯤꯟꯖꯔꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕ? ꯑꯩꯗꯤ ꯀꯅꯥꯒ ꯂꯨꯍꯣꯡꯗꯣꯏꯕ? ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤꯁꯦ ꯃꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯇꯥ ꯈꯣꯏꯔꯥꯕꯗ ꯍꯥꯏꯅꯕ ꯆꯠꯂꯨꯔ ꯆꯠꯂꯅꯦ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯏꯃꯥ ꯀꯅꯥꯒꯅꯣ ꯑꯩꯒ ꯂꯨꯍꯣꯡꯗꯣꯏꯁꯦ? ꯏꯆꯥꯕꯨ ꯏꯆꯥꯒ ꯂꯨꯍꯣꯡꯗꯣꯏꯁꯦ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯅꯦ? ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣꯕ꯫ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯅꯦ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯆꯦ ꯂꯥꯏꯖꯗꯣ ꯈꯪꯉꯤꯗꯅ? ꯍꯣꯏꯅꯦ ꯏꯆꯦ ꯂꯥꯏꯖꯗꯣ ꯈꯪꯉꯤꯅꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯁꯤꯔꯦ ꯍꯥꯏꯔꯣ? ꯍꯥꯏ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯃꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯒꯗꯧꯕ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣꯗꯅ꯫ ꯃꯇꯝꯁꯨ ꯃꯥꯡꯍꯜꯂꯒ ꯂꯩꯕ ꯍꯣꯅꯦ ꯃꯥꯅꯅꯦ ꯋꯥ ꯑꯃ ꯍꯧꯗꯣꯛꯂꯝꯃꯦ ꯍꯥꯏꯕ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯤ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯏꯃꯥ ꯅꯪ ꯁꯨꯝ ꯀꯣꯊꯔꯒ ꯂꯩꯍꯧꯔꯒꯦꯔꯥ? ꯅꯪ ꯁꯨꯝ ꯀꯣꯊꯔꯒ ꯂꯩꯍꯧꯔꯒꯦꯔꯕ? ꯍꯥꯏꯒꯦ ꯍꯦꯛ ꯅꯪꯉꯔꯣꯏꯗꯕꯗꯧꯅ ꯍꯦꯛꯇ ꯄ꯭ꯔꯣꯛ ꯆꯛꯑꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯃꯜ ꯂꯩꯍꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯍꯥꯏꯗꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯂꯩꯔꯤꯗꯣ? ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯀꯩ ꯀꯥꯟꯗꯕꯗ ꯃꯇꯝꯁꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯇꯧꯗꯨꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯏꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯅꯦ ꯅꯆꯦ ꯂꯥꯏꯖꯅꯅꯦ ꯃꯣꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯌꯦꯌꯦ꯫ ꯃꯤ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯑꯐꯕ ꯂꯩꯔ ꯀꯩꯗꯧꯔꯕ? ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯅꯪꯁꯦ ꯅꯨꯄꯥꯗꯨꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕ ꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯑꯃꯇ ꯍꯥꯏꯅꯕꯤꯌꯨꯅ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯃꯥꯒꯤꯗꯤ ꯑꯍꯜ ꯊꯥꯔꯛꯂꯒꯦ ꯍꯥꯏꯔꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯅꯪ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯗꯕꯅꯤꯀꯣ꯫ ꯅꯨꯄꯥꯗꯣ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕꯗꯤ ꯌꯥꯝꯅ ꯀꯟꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯃꯣꯏꯒꯤ ꯑꯍꯜꯗꯣ ꯃꯥꯡꯒꯣꯜ ꯀꯥꯔꯛꯂꯣꯅ ꯍꯦꯛꯇ ꯍꯥꯏꯈ꯭ꯔꯗꯕꯅꯤ꯫ ꯅꯪ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯗꯤ ꯌꯥꯔꯦꯅ ꯍꯥꯏꯈ꯭ꯔꯗꯕꯅꯤ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏꯅꯦ ꯌꯥꯔꯒꯦꯅꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ? ꯏꯃꯥꯗꯤ ꯍꯔꯥꯎꯔꯦꯗ ꯑꯗꯨꯅꯤꯗꯅ ꯑꯐꯕ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯅꯣꯛꯏ꯫ ꯅꯣꯛꯄꯗ ꯊꯣꯏꯕꯤꯁꯨ ꯌꯥꯎꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯅꯣꯛꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ꯫ ꯑꯣꯏꯃ! ꯊꯝꯕꯥꯜꯗꯨ ꯅꯣꯛꯂꯝꯕꯒ ꯄꯨꯡꯆꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ ꯑꯗꯨꯒ ꯃꯆꯥꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯩ ꯀꯥꯟꯗꯕꯗ ꯅꯣꯛꯏꯅꯦꯅ? ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯅꯣꯛꯁꯣ꯫ ꯉꯁꯥꯏꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯗꯣ ꯇꯥ ꯈꯣꯏꯔꯥꯕꯒ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯍꯔꯥꯎꯔꯨꯔꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯕ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯔꯥꯎꯅ ꯑꯩꯅ ꯍꯦꯛꯇ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯆꯥ ꯌꯥꯖꯔꯤ ꯂꯨꯍꯣꯡꯂꯁꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯅꯤ ꯁꯤꯔꯣ? ꯌꯥꯔꯛꯂꯅꯤ ꯁꯤꯔꯕ ꯑꯩꯅ? ꯀꯩ ꯀꯥꯟꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯕꯗꯨꯗ ꯃꯤꯅ ꯐꯩ ꯈꯣꯠꯂꯤ ꯈꯔ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯔꯤꯕꯅꯤꯅꯦ꯫ ꯌꯥꯝ ꯂꯨꯍꯣꯡꯅꯤꯡꯂꯒꯅ ꯏꯃꯥ ꯑꯣꯏꯅ ꯍꯦꯛ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤ꯫ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯂꯒ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯩꯗꯤ ꯃꯥꯅꯒ ꯌꯥꯔꯦꯒ ꯀꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯇꯁꯦꯡꯅ ꯌꯥꯔꯕꯣꯏ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯑꯦ ꯍꯥꯏꯃꯤꯗ꯫ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯤꯍꯨꯜꯒꯁꯦ ꯀꯣꯛꯇꯣꯟꯗ ꯍꯨꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯒ ꯂꯋꯥꯏ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯨ ꯊꯝꯃꯤ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤꯀꯣ꯫ ꯐꯔꯨꯌꯦ ꯃꯄꯥꯗꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯍꯦꯛ ꯆꯥꯕꯅꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯆꯤꯡ ꯐꯠꯇꯕꯗ ꯁꯞꯇ꯭ꯔ ꯀꯟꯕꯗ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯥ ꯁꯤꯈ꯭ꯔꯦꯅ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯑꯃ ꯍꯦꯛꯇ ꯊꯝꯃꯝꯃꯤ ꯍꯥꯏꯔꯒ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯈꯨꯠꯇ ꯍꯦꯟꯖꯥꯡ ꯌꯥꯎꯕ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯏ꯫ ꯂꯩ ꯃꯈꯣꯏ ꯌꯧꯔꯤ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯑꯕꯣꯛ ꯂꯩꯃ! ꯃꯤꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫
ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯈꯪꯁꯥꯎ ꯁꯥꯎꯏ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯒ ꯈꯣꯏꯔꯥꯕꯅ ꯀꯩꯅꯣ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯑꯕꯣꯛ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯗꯕꯅꯦ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯕꯣꯛꯈꯣꯏꯗ ꯆꯠꯂꯨꯕꯅꯦ ꯑꯗ ꯍꯤꯟꯖꯥꯡ ꯈꯔ ꯍꯥꯞꯂꯛꯑꯦ ꯑꯗꯨꯏ ꯑꯕꯣꯛꯀꯤꯅꯦ ꯍꯥꯏꯗꯨꯅ ꯍꯤꯟꯖꯥꯡ ꯈꯔ ꯊꯤꯜꯂꯛꯄꯅꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥ ꯑꯩꯈꯣꯏꯁꯤꯕꯨ ꯆꯥꯕ ꯊꯛꯄꯒ ꯑꯝꯇ ꯐꯪꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯅꯪꯅ ꯈꯜꯂꯤꯕꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯈꯔ ꯊꯤꯟꯖꯜꯂꯛꯑꯒ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯔꯅꯨ ꯇꯥ ꯈꯣꯏꯔꯥꯕꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯗꯤ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯈꯟꯈꯤꯕꯗꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯍꯩ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧꯁꯤꯗ ꯀꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯤꯗꯤ ꯂꯧꯍꯧꯔꯣ ꯄꯨꯔꯛꯂꯕꯅꯤꯅ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯄꯥꯁꯤꯗꯤ ꯈꯣꯏꯔꯥꯕ ꯁꯥꯎꯅ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯅ ꯄꯥꯏꯔꯤꯕ ꯄꯣꯂꯥꯡꯗꯣ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯇꯅ ꯍꯦꯛꯇ ꯂꯪꯈꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯃꯥꯏꯗꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯑꯗꯨꯛ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯃꯥꯏꯁꯤꯕꯨ ꯁꯎꯟꯒ ꯇꯣꯛꯄꯕ꯭ꯔꯣ ꯑꯗꯨꯛ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯗꯣ ꯃꯤꯑꯣꯏꯕꯅ ꯐꯤ ꯁꯦꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯁꯥꯅ ꯅꯁꯥꯗ ꯑꯝꯇ ꯍꯪꯖꯧꯒꯦ ꯏꯀꯥꯏꯕꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯃꯤꯑꯣꯏꯕꯅ ꯐꯤ ꯁꯦꯠꯂꯤꯕꯁꯤꯕꯣ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕ ꯏꯀꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯤꯌꯦ ꯏꯃꯥꯡꯗꯒ ꯀꯨꯏꯅ ꯂꯩꯔꯅꯨ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯊꯥꯖꯕ ꯑꯃꯠꯇ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯏꯀꯥꯏ ꯈꯪꯗꯕꯁꯤꯗꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯀꯟꯕ ꯋꯥꯍꯩꯁꯤꯗ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯍꯩ ꯉꯥꯏꯈꯣ ꯋꯥꯍꯩꯗꯨꯗ ꯆꯠꯄ ꯍꯧꯔꯨꯔꯕ ꯅꯨꯄꯤꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯃꯃꯥꯏꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯊꯑꯣꯏꯗꯗꯨꯅ ꯆꯪꯂꯛꯄ ꯊꯣꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦꯗꯤ ꯍꯥꯏꯒꯅꯨ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ ꯃꯄꯤꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯇꯞꯅ ꯇꯞꯅ ꯌꯨꯝ ꯃꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤꯗꯨ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯜꯂꯤ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯉꯣꯟꯗ ꯂꯥꯜꯂꯕꯒꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯁꯦ ꯑꯩꯅ ꯂꯥꯜꯂꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅ ꯃꯥꯇꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯥꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤꯕ ꯑꯁꯨꯛ ꯀꯣꯏꯕꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯔꯛꯈꯤꯅꯤ ꯈꯟꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯇꯕꯨꯡ ꯍꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯔꯣ ꯑꯩꯅ ꯐꯪꯂꯤꯕ ꯍꯥꯏꯅ ꯃꯈꯣꯜꯗꯤ ꯊꯣꯛꯍꯟꯗ ꯃꯃꯥ ꯇꯥꯈꯤꯅꯦ ꯍꯥꯏꯕꯒꯨꯝ ꯀꯞꯂꯤ ꯃꯄꯤꯗꯣ ꯑꯃꯨꯛ ꯁꯠ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯗꯗꯤ ꯑꯩ ꯊꯨꯡꯍꯜꯂꯒꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯣꯏꯗ ꯆꯠꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯃꯥꯅ ꯎꯅꯤꯡꯗꯕ ꯁꯛꯇꯝꯁꯦ ꯃꯥꯅ ꯎꯗꯅꯕ ꯂꯣꯠꯂꯒꯦ ꯃꯥꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯍꯞꯇꯥ ꯑꯃꯗꯒꯤ ꯊꯥ ꯃꯈꯥꯏꯗꯒꯤ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯊꯣꯏꯕꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕ ꯈꯣꯏꯔꯥꯕ ꯈꯣꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯪꯈꯤꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯔꯥꯕꯗꯣ ꯌꯦꯅꯈꯥꯒꯤ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯥꯡꯒꯣꯜꯗꯨꯗꯅ ꯂꯩꯃꯅ ꯐꯤ ꯀꯟꯅ ꯐꯣꯠꯂꯤ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯏꯁꯨ ꯊꯣꯏꯕꯤꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤꯗꯕꯒ ꯀꯨꯏꯔꯦꯗ ꯃꯥꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯕ ꯖꯥꯠꯂꯅꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯈꯣꯏꯗꯒ ꯆꯠꯈꯤꯕ ꯖꯥꯠꯂ ꯏꯆꯝ ꯍꯦꯛ ꯆꯝꯖꯔꯗꯅ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯖꯔꯗꯅ ꯃꯥ ꯍꯦꯛ ꯂꯥꯛꯂꯒꯅ ꯋꯥꯈꯜꯒꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯕꯣꯏ ꯍꯦꯛ ꯇꯧ ꯃꯥꯒꯤ ꯃꯇꯧꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯍꯟꯕꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦꯗꯀꯣ ꯏꯁꯨ ꯊꯣꯏꯕꯤꯗꯣ ꯍꯣꯔꯦꯟꯗꯤ ꯑꯃꯨꯛꯇꯕꯨ ꯆꯠꯄꯤꯔꯨꯒꯦ ꯀꯩꯗꯧꯕ ꯌꯥꯎꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇꯕꯨ ꯍꯪꯕꯤꯔꯨꯒꯦ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯃꯕꯣꯛꯅ ꯁꯣꯜꯂꯤꯕꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯔꯤꯕꯅꯤ ꯃꯕꯣꯛꯀꯤ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯔꯨꯕꯗꯒꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯡꯃꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯗ꯭ꯔꯕ ꯅꯨꯄꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯀꯨꯏꯔꯦ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯊꯣꯏꯕꯤ ꯂꯥꯛꯈꯤꯗꯕ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯉꯥꯡꯕꯤꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯊꯣꯏꯕꯤꯅ ꯃꯈꯣꯏꯗ ꯂꯥꯛꯈꯤꯗꯕꯁꯨ ꯃꯥꯅ ꯉꯥꯡꯈ꯭ꯔꯤꯕ ꯆꯩꯈ꯭ꯔꯤꯕꯗꯨꯅ ꯆꯪꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯅꯣꯡꯃꯇ ꯊꯣꯏꯕꯤ ꯂꯥꯛꯇꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤꯁꯤꯅ ꯂꯥꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯧꯖꯤꯛꯇꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ
Nahan makhaidi nupasiga khangnajabi nungsinajbi kana ama leibana ningsingludabani. Numitto khoirabaga khangnariba nupido atopa nupi amada chenkhra haiba pawu si tabadagi pentana leiringai thoibi lakpaga mapa chanakhibana sauningna pendaba pumnaba nupi asida tainakhibani. Ngasidi nupi asibu khangnong nungsiba phaurakpagam tawrai. Urai mitmangda nokmi leplaga mabu kaujarakpa manari nongbata nungsiba wahaina ngangbikhidravado amuksu ningsinglai mana chaikhiba numittuda mapi ira chenkhibado. Nupi aduna mapi ira chenba uraga hena sauningkhibani. Aduba hawjik khaktada chaina phaurakpagam tawrai. Khudak asida nupi asibu khangu uningba phaurai. Phamlambadagi phuk hawgatuna thoibi khoi tamna lai. Khoiraba khoiga thoibi khoiga yam lapnarubadi natte. Yumthong taramuk chatlaga leibani. Khoirabana sum lakpada thoibi khoiga yum thangnabagi angangdo laptakna lakpa ubada nang hauraroidabadawna kawi. Sanare! Sanare su mabu kaurakpaduda kanano haini yenglakpada khoiraba oirambaduda hanglai. Ta khoiraba kai haige? Nangbu kaida sudoino? Idom cha amurai khoida marup paisa thinba chatline. Kaino haidudo hairo marup haukiba tare. Marup nangdradi imanai hatba soiraroi. Kaisu nateda. Nang hana marup paisado thindoro. Aduga noi che thoibido amta kauthopiro na haigidawbani. Nang marup paisado hana thiloro. Nang halakpa isida ngairamage. Iche thoibidi asida nupa una haubane. Kai waidun aise? Khungi pukre chobagi nakangi lampakto adudi ai chatlage ko ta khoiraba hairamlaga sanarei du chatkhre. Sanarei na lehawi hairiba mafamdu tamna lai. Mafamdu yauri uri laptakna nupiduga nupamaga leplaga wari sanaduna leiribado. Madu ubada khangsau sauna anishida yengli. Ngahan makhaidi icham chamna machal amagumna khanbanina karisu ahenba wakhal khalludabani. Adubu ngasidi nupi asina nupamaga leiminaba uraga masada kalakpa khambanba phaurai. Nongmatasu yengninggludaba minokto uhaninglakti kanamtada nupasiga nokmi tauna nokna wari sanaba uragana hene helakle khambanba helakpana abha phattasu khanthaba ngamlaktri. Wakhalda khanbado jinba thokna hairai. Madi aibu nungsi haibani. Aina taba kanamta nungsibasu yar. Madi aige oiradabani. No uno. Noe nigi ngasina aroiba unabu oiradabani. Aduna pena no khawro. Somdana thengle chatnaba tawnarase haiduna nupasina nangsu sangkro aisu chatlage hainaduna nupi sidi amuktang yenglamlaga nokphet tawraga chatkhre. Nupi sisu nokmi tawraga mamaidu leithoklakpani. Adubu leplamliba nupadugi mathaba waide hek waishilui. Ayo! Hairaga maraibakta nalaga non khalakpani. Adubu mamit manadu chap yongkhre. Leplamliba nupadu ubada ngaihakti tarang amada yengi. Amuk gyan taraktuna wamata hairamda chatkige tawwi. Matawduda nupisigi khudangdo tap pharai. Nupisidi mamit mana lauthoklaga ingak-ngakna nupasida yengi. Nupisigi matawduda nupisigi pairamliba khudangdo tapna thadoklai. Khoirabana haujikido nanga khangnaba nuparo? Kaino haide? Mane haiba. Khangnabadi kyam koiraba? Koidri. Nang ma nungsibra? Nungsi. Oh, aide nungsibra. Wahang aduda karino haina nupasida ngakna yengduna lei. Khoirabana aingonda yenglaga layo haiba natene. Aise kayoina khange haibane nangna? Laikhaigi bungoina. Wahaiduda khoirabana aibu nanga pokminabro? Wahaiduda nupisidi tingak yenglai. Amuksu khalai. Masibu ngauraba chatlo. Haiduna khoirabana amuksu hairai. Aigidi ichanupi leite. Aikhoi mana pokpadi ai domtane. Wahaisidana amukka hena sungakre. Kaino nupasina nganglisiba haina ngakna mayaga karaga nupasida yengi. Matawduda nupasina nupisigi kariba mayado makhutuna khadangdu inkhatli. Aduga laknarai. Phazana haisi yadine. Mayada hingchangni haiba phawba kawba makha yengine. Wahaisida nupisidi amukka hena ingak-ngakli. Nupasina tawrise kaino haina khalli. Sibu tasingna ngauraba chatlane. Karigidi ngakloi. Nongmata tapna ingna wangangbadi lairadana. Kawba phawba kawbiraktaba misak amana asumna tawraklabadi ngakpatabani. Amukka hena ngaklibana phagigat yaurakpasidani. Ngaihakdi tarang amada lairi.
ꯈꯣꯏꯔꯥꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯈꯤꯗꯣꯏꯅꯣ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯈꯣꯏꯔꯥꯕꯅ ꯏꯄꯥ ꯄꯥꯈꯠꯅ ꯉꯥꯏꯈꯣ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯩꯗꯣ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯆꯪꯂꯛꯄꯅꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯅꯪꯗꯣ ꯑꯩꯈꯣꯏꯗꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯩ ꯂꯩꯒꯦ ꯑꯩꯗꯣ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯗꯣꯏꯅꯦ ꯑꯗꯨꯏ ꯅꯪꯗꯣ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯒ ꯑꯕꯣꯛꯇꯨꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯑꯗꯨꯅ ꯅꯪ ꯑꯝꯇ ꯂꯥꯛꯂꯒ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨꯅ ꯍꯥꯏꯒꯦ ꯇꯧꯕ ꯆꯥꯛꯁꯨ ꯊꯣꯡꯕꯤꯅꯕ ꯂꯩꯔꯣꯏꯗꯧꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯊꯣꯛꯂꯗꯤ ꯑꯕꯣꯛꯇꯤ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯃꯅꯥꯛꯇ ꯃꯤ ꯑꯃꯗꯤ ꯂꯩꯍꯟꯅꯤꯡꯕ ꯑꯗꯨꯅ ꯅꯪꯗꯣ ꯑꯕꯣꯛꯀ ꯂꯩꯃꯤꯟꯅꯍꯧꯕ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯅꯥ ꯅꯠꯇꯦꯅ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯅꯪꯅ ꯇꯜꯂꯗꯤ ꯈꯪꯗ꯭ꯔꯦ ꯅꯪ ꯂꯥꯛꯄ ꯇꯜꯂꯦ ꯍꯥꯏꯔꯣ ꯅꯪ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯨꯗꯣꯏꯅꯦ ꯀꯅꯥ ꯅꯠꯇꯦꯅ ꯁꯨꯝ ꯍꯥꯏꯕꯅꯦ ꯐꯔꯦ ꯅꯪ ꯇꯜꯂ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯋꯤ ꯁꯣꯝꯗꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯅ ꯅꯨꯄꯤ ꯆꯦꯜꯂꯅꯤ ꯍꯥꯏꯔꯕꯗ ꯀꯅꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯨꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯄ ꯇꯥꯔꯦ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯕꯅ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯅꯨꯄꯥꯁꯤꯅ ꯈꯜꯂꯤ ꯀꯔꯤꯅꯣꯃꯤ ꯑꯩꯅꯗꯤ ꯆꯠꯁꯤꯟꯅꯔꯒ ꯈꯝꯍꯟꯒꯦ ꯇꯧꯔꯒ ꯈꯝꯂꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯈꯝꯂꯛꯇꯗꯅ ꯀꯩꯗꯧꯏꯅꯦ ꯁꯣꯝꯗ ꯑꯩꯅ ꯁꯥꯒꯠꯂꯨꯔꯤꯕ ꯑꯁꯥꯁꯤꯒ ꯑꯁꯥꯒ ꯂꯣꯏ ꯀꯥꯏꯔꯗ꯭ꯔꯣ ꯑꯩꯕꯨ ꯃꯥ ꯄꯨꯗꯅ ꯍꯟꯕꯗ ꯇꯥꯔꯕꯣ ꯑꯩꯕꯨ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅꯀꯣ ꯍꯥꯏꯅ ꯁꯣꯜꯂꯤꯉꯩ ꯇꯥꯂꯛꯇ ꯃꯅꯤꯡꯂꯣꯝꯗꯒꯤ ꯇꯥ ꯈꯣꯏꯔꯥꯕ ꯉꯥꯏꯈꯣ ꯑꯩ ꯂꯥꯛꯀꯦ ꯈꯣꯏꯔꯥꯕꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯥꯝꯗꯤ ꯈꯥꯝꯂꯛꯑꯦ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯍꯪꯂꯛꯏ ꯂꯥꯛꯒꯦ ꯍꯥꯏꯔꯣ ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯆꯠꯅ ꯆꯠꯅ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟꯈꯩ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯣꯏꯅꯦꯕ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯝꯈ꯭ꯔꯕꯅꯤ ꯌꯦꯡꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤꯕꯨ ꯈꯤꯇꯪꯗ ꯉꯥꯏꯗ ꯃꯤꯒꯤ ꯑꯣꯏꯔꯝꯒꯗꯕ ꯉꯁꯤ ꯄꯨꯔꯒ ꯍꯦꯛꯇ ꯆꯠꯈ꯭ꯔꯗꯕꯅꯤ ꯃꯌꯨꯝꯗꯒ ꯑꯝꯇ ꯍꯜꯍꯜꯂꯔꯣꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯍꯦꯛꯇ ꯊꯝꯃꯗꯕꯅꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠꯀ ꯇꯧꯖꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯆꯦꯟꯗꯣꯏꯅꯤ ꯍꯥꯏꯅ ꯄꯨꯔꯒ ꯅꯨꯄꯥꯁꯤꯅ ꯉꯝꯗꯅ ꯅꯨꯄꯤꯁꯤꯕꯨ ꯅꯝꯗꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ